ꯁꯣꯛ 1998 कारगिल थोखिबा इंडिया अमदी पाकिस्तान की लानफम निंगसिंगलदुना स्टेट की थाकता ngasi Kargil Vijay Diwas पांगथोखरे external aggression अमदी terrorism की मायोक्ता लेबाक असिना चावना माई पाखिबा लानफम असिना पुनबगी सक्तम अमदी लेबाक नुंसीबगी इथिल हेना पोहनबगी मथक्ता लानफम मदुदा थवाइना पोंथा पीख्रबा लेबाक असिगी लानमी सिंगी निंगहन्नदबा थौनाबु मतम पुंबदा निंगसिंगदुना लेहौरगनी हाइना मणिपुर की गवर्नर अजय कुमार भलाना फोंदोखरे पैलेस कंपाउंड लेबा MSFDS की ओरिजिन जगदेश्वर रावना फोंदोरकपदा इंडिया गवर्नमेंट ngami singi semitlon amasung punsi mahing phagathanabagidamak paikhatliba central scheme singbu lamdam asigi ngami singda ningthina khanghanabagi pandamda awareness program asi pangthokpani hairi thauram aduda saruk yakiba Imphal East district ki ngami kunthra romda expert singna scheme sing asigi matangda awareness piki Kangla amadi nabachathakiba operation Serangba L Tokai Hananaba amadi diplomatic oidem kongpa matamda Laibak asina Bharat Lanmina Mai Pakna Lush Bharat Lanmi sing nankiba asoba adusu malemgi sing Laibak sing adugumba landfam aduda sing maribak majadigi namak Hairibam from Village Auditorium State Government Asin Honorable Governor Kaikumna Chariba Direct Kadoriba Tharum Paringa Tamjari Honorable Governor Nahik Yogara Mathoga Minute and Chakamatam Dignitaries respect a day that marks extraordinary courage. Police Commander Manipur Rajiv Kargil inspires us to uphold the values of unity.